ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪꯗꯤ ꯍꯪꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗ ꯈꯠꯅ ꯆꯩꯅꯕ, ꯍꯥꯠꯅ ꯁꯨꯅꯕ, ꯂꯥꯜ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯂꯣꯏ꯫ ꯎꯅ ꯍꯦꯛ ꯋꯥꯡꯂꯤꯕ ꯃꯈꯩ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯤ꯫ ꯐꯝꯅ ꯍꯦꯛ ꯆꯥꯎꯔꯤꯕ ꯃꯈꯩ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯩ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯊꯧꯖꯥꯟ ꯅꯤꯒꯦ ꯈꯟꯒꯅꯨ, ꯅꯪꯅ ꯃꯤꯉꯣꯟꯗꯁꯨ ꯊꯧꯖꯥꯟ ꯄꯤꯕ ꯇꯝꯃꯨ꯫ ꯋꯥꯔꯦ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯅꯁꯥ ꯅꯊꯟꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯒꯅꯨ꯫ ꯅꯪꯗꯤ ꯂꯩꯇꯥꯟꯅꯤ, ꯆꯐꯨ ꯁꯥꯕꯗꯨꯅ ꯅꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯐꯠꯇꯕ ꯃꯤꯅ ꯁꯤꯕꯗ ꯃꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯑꯗꯨ ꯇꯨꯝꯅ ꯃꯥꯡꯖꯒꯅꯤ꯫ ꯆꯨꯝꯗꯕ ꯃꯤꯁꯤꯡꯒꯤ ꯑꯁꯥꯗꯤ ꯇꯨꯝꯅ ꯃꯥꯡꯏ꯫ ꯃꯩ ꯍꯧꯅ ꯁꯥꯎꯕꯒꯤ ꯅꯨꯃꯤꯠꯇ ꯂꯟ-ꯊꯨꯝꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕꯅ ꯁꯤꯕꯗꯒꯤ ꯀꯟꯕꯤ꯫ ꯄꯥꯟꯗꯝ ꯂꯩꯖꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯏ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯍꯩꯅ ꯃꯤꯅꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯕꯁꯨ ꯉꯝꯂꯣꯏ꯫ ꯂꯝꯆꯠ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯍꯨꯞꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯃꯍꯥꯛꯇꯤ ꯅꯤꯄꯥꯒꯤ ꯁꯔꯨꯁꯤꯡꯗ ꯄꯨꯝꯕꯒꯨꯝꯕꯅꯤ꯫ ꯂꯝꯆꯠ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯍꯨꯞꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯃꯍꯥꯛꯇꯤ ꯅꯤꯄꯥꯒꯤ ꯁꯔꯨꯁꯤꯡꯗ ꯄꯨꯝꯕꯒꯨꯝꯕꯅꯤ꯫ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯋꯥꯈꯜꯗꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯇꯤ ꯅꯝꯊꯥꯛꯅꯤ꯫ ꯂꯧꯁꯤꯡ ꯂꯩꯇꯕ ꯑꯄꯪꯕ ꯃꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ ꯃꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯉꯤꯕ ꯃꯍꯥꯛꯅ ꯑꯔꯣꯟꯕꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯏ, ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯍꯥꯛꯅ ꯋꯥ ꯑꯗꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯄꯥꯎꯇꯥꯛ ꯄꯤꯕ ꯂꯩꯇꯕ ꯃꯤꯁꯤꯡꯅ ꯇꯨꯏ, ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯝꯅ ꯂꯩꯕꯗ ꯀꯟꯕꯤꯕꯗꯨ ꯂꯩ꯫ ꯁꯛꯈꯪꯗꯕ ꯃꯤꯒꯤꯗꯃꯛꯇ ꯖꯥꯃꯤꯟ ꯌꯥꯔꯤꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯐꯪꯏ, ꯑꯗꯨꯕꯨ ꯖꯥꯃꯤꯟ ꯌꯥꯕꯕꯨ ꯌꯦꯡꯊꯤꯔꯤꯕ ꯃꯍꯥꯛ ꯆꯦꯠꯅ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄꯗꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯪꯗꯣꯛꯄꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯥꯡꯗ ꯆꯪꯁꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯨꯡꯂꯣꯝꯗꯁꯨ ꯈꯣꯡꯐꯝ ꯈꯔ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯝꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯅꯤꯡꯍꯟꯅꯒꯅꯨ ꯀꯩꯗꯧꯅꯨꯡꯗ꯫ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯕꯨꯗꯤ ꯁꯤꯔꯒ ꯍꯤꯡꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯑꯍꯤꯡꯅ ꯍꯦꯛ ꯃꯝꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯄꯅꯤ꯫ ꯆꯥꯟꯕꯤ ꯍꯩꯕꯤ ꯅꯨꯄꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤꯁꯤꯡꯅ ꯂꯟ-ꯊꯨꯝꯗꯃꯛ ꯐꯪꯏ꯫ ꯐꯠꯇꯕ ꯃꯤꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯏ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯔꯨ ꯍꯨꯜꯂꯤꯕ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯃꯅꯥ ꯑꯗꯨ ꯐꯪꯖꯩ꯫ ꯃꯤꯉꯣꯟꯗ ꯅꯣꯟꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯣꯟꯖꯃꯜꯂꯁꯨ ꯅꯪꯒꯤ ꯃꯃꯜ ꯍꯟꯊꯔꯛꯀꯅꯤ꯫ ꯅꯪꯅ ꯐꯖ ꯐꯖꯔꯕ, ꯆꯥꯎꯔ ꯆꯥꯎꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯈꯛꯇꯅ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯀꯅꯤ꯫ ꯑꯆꯨꯝꯕ ꯆꯤꯟꯕꯥꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯃꯤꯅꯝꯕ ꯂꯩꯇꯣꯟꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ꯫ ꯃꯤꯅꯝꯂꯤꯕ ꯆꯤꯟꯕꯥꯟ ꯑꯗꯣ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯇꯨꯀꯠꯆꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯤꯡꯒꯤ ꯃꯈꯣꯟ
ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯨꯒꯅꯨ, ꯃꯔꯝꯗꯤ ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯇꯥꯟꯕ ꯍꯦꯜꯂꯤ ꯃꯈꯩ ꯈꯣꯡꯕ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯑꯃꯠꯇ ꯄꯣꯔꯛꯇꯦ, ꯃꯥꯡꯖꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯁꯥꯎꯔꯕꯗꯤ ꯀꯥꯟꯅꯕꯁꯨ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯕꯕꯨꯗꯤ ꯃꯤ ꯑꯃꯒꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯡꯈꯤꯅꯤ, ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯁꯤꯡꯕ ꯃꯆꯥꯅꯤꯄꯥꯅ ꯃꯄꯥꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨ ꯂꯧꯏ, ꯑꯗꯨꯕꯨ ꯀꯔꯦꯝꯅꯕꯗꯤ ꯆꯩꯕ ꯇꯥꯗꯦ꯫ ꯃꯤꯅ ꯆꯤꯟꯒꯤ ꯃꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯆꯥꯒꯅꯤ, ꯑꯗꯨꯕꯨ ꯂꯧꯅꯝ ꯆꯥꯎꯕ ꯃꯤꯒꯤ ꯈꯧꯔꯤꯗꯤ ꯍꯤꯡꯁꯥꯅꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯧꯗꯕ ꯃꯍꯥꯛ ꯂꯥꯏꯔꯒꯅꯤ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯅꯪꯒꯅꯤ, ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯗ ꯌꯥꯔꯤꯕ ꯃꯍꯥꯛꯇꯤ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅ ꯃꯁꯥꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯄꯪꯕꯤꯅꯗꯤ ꯃꯈꯨꯠꯃꯛꯅ ꯃꯗꯨ ꯁꯤꯗꯣꯛꯏ꯫ ꯅꯣꯛꯄ ꯃꯇꯝꯗꯁꯨ ꯊꯋꯥꯏ ꯋꯥꯕ ꯌꯥꯏ, ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯄꯣꯠꯂꯣꯏꯗꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯌꯥꯏ꯫ ꯄꯥꯎꯇꯥꯛ ꯊꯧꯑꯣꯏꯗꯕ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯖꯒꯅꯤ, ꯑꯗꯨꯕꯨ ꯖꯥꯊꯪ ꯀꯤꯖꯕ ꯃꯍꯥꯛꯇꯤ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯣꯔꯒꯤ ꯂꯟ-ꯊꯨꯝ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯅꯨꯡꯁꯤꯒ ꯑꯃꯗꯤ ꯏꯖꯠꯀ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯅꯄꯥꯡꯒꯜ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯅꯄꯨꯛꯅꯤꯡ ꯑꯄꯨꯝꯕꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩꯗꯤ ꯃꯤꯠꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯃꯉꯥꯜꯅ ꯊꯟꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯑꯃꯝꯕꯅ ꯊꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯕ ꯃꯉꯥꯜ ꯑꯗꯨ ꯃꯝꯗꯅꯕ ꯆꯦꯛꯁꯤꯜꯂꯨ꯫ ꯊꯤꯖꯧ, ꯅꯈꯣꯏꯅ ꯐꯪꯖꯒꯅꯤ; ꯊꯣꯡ ꯊꯤꯟꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ꯫ ꯑꯈꯨꯕ ꯊꯣꯡꯗ ꯆꯪꯉꯨ, ꯍꯧꯖꯤꯛ ꯂꯥꯝꯂꯤꯕ ꯅꯈꯣꯏ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯊꯜꯍꯟꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯞꯂꯤꯕ ꯅꯈꯣꯏ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏ ꯅꯣꯛꯀꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯁꯔꯒ ꯅꯛꯅ ꯂꯩꯕꯅꯤ, ꯏꯁꯣꯔꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯗꯨ ꯇꯥꯏꯕꯪꯗꯁꯨ ꯁꯔꯒ ꯂꯩꯕꯥꯛ ꯃꯥꯜꯂꯤ꯫